ꯇꯟꯖꯥꯗꯨꯗ ꯀꯣꯜꯂꯛꯏ ꯉꯥꯟꯕꯒꯤ ꯐꯣꯟꯗꯨꯗ ꯅꯨꯡꯁꯤ ꯇꯞꯅ ꯍꯤꯞꯊꯈꯤ ꯉꯥꯟꯕ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯃꯣꯏ ꯑꯍꯨꯝꯅꯤ ꯍꯥꯏꯕ ꯁꯨꯝ ꯈꯪꯉꯤ ꯔꯤꯆꯥꯔꯗꯅꯤ ꯃꯥꯗ ꯇꯧꯔꯛꯂꯤꯕꯗꯨ ꯍꯜꯂꯣ ꯕꯦꯅꯤꯛꯅ ꯅꯨꯄꯤ ꯆꯦꯜꯂꯕꯣ ꯉꯥꯟꯕ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯊꯧꯔꯦꯝꯕꯅ ꯚꯥꯏ ꯑꯗꯨꯝ ꯊꯤꯟꯗ꯭ꯔꯕꯣ ꯌꯥꯗ꯭ꯔꯦ ꯃꯥꯅꯗꯤ ꯌꯥꯝ ꯀꯞꯄꯦ ꯊꯤꯜꯂꯣ ꯍꯥꯏꯌꯦ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯊꯣꯛꯄ ꯁꯦꯟꯒꯤ ꯌꯥꯊꯪꯅꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯐꯥꯎ ꯆꯦꯛ ꯇꯧꯏ ꯃꯥꯒꯤ ꯃꯆꯥꯗꯣ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯅ ꯄꯨꯈꯤ ꯈꯪꯕꯅ ꯑꯩꯅ ꯗꯥꯏꯔꯦꯛ ꯈꯪꯗꯕꯗꯤ ꯐꯕꯅꯤ ꯔꯤꯆꯥꯔꯗꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯅꯪ ꯂꯣꯠꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯉꯥꯟꯕꯁꯨ ꯅꯣꯛꯃꯤ ꯃꯣꯏꯅ ꯑꯩꯗ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯑꯩꯒꯤ ꯌꯨꯝꯗ ꯑꯩ ꯐꯥꯕ ꯂꯥꯛꯑꯣ ꯍꯥꯏꯔꯤꯕꯅꯤ ꯑꯩꯗꯤ ꯃꯔꯤꯟ ꯌꯥꯎꯗꯕꯅꯤ ꯃꯔꯤꯟ ꯌꯥꯎꯗꯕ ꯅꯨꯡꯁꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯨꯝꯕ ꯅꯠꯇꯕꯅꯤꯅ ꯂꯣꯏꯅ ꯇꯥꯏ ꯚꯦꯅꯤꯛꯅ ꯚꯥꯏ ꯉꯥꯟꯕꯅ ꯄꯄꯥꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯄꯄꯥꯕꯨ ꯃꯥꯅ ꯃꯤꯅꯨꯡꯁꯤ ꯀꯔꯤꯁꯨ ꯌꯥꯎꯗꯅ ꯍꯥꯠꯈꯤꯕ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯃꯥꯅ ꯐꯪꯈꯤꯕ ꯔꯤꯆꯥꯔꯗꯅ ꯅꯪꯅ ꯃꯥꯕꯨ ꯍꯥꯠꯂꯤꯕꯗꯣ ꯃꯔꯥꯜꯒꯤꯅꯤ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯥꯒꯤ ꯃꯔꯥꯜ ꯊꯧꯔꯦꯝꯕꯅ ꯑꯗꯨ ꯅꯨꯄꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯚꯦꯅꯤꯛꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯆꯦꯜꯂꯗꯤ ꯆꯦꯜꯂꯦ ꯅꯪꯁꯨ ꯅꯨꯄꯤ ꯊꯤꯔꯦ ꯉꯥꯟꯕ ꯑꯃꯨꯛ ꯊꯤꯔꯦ ꯑꯗꯒꯤꯗꯤ ꯃꯊꯪ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯝꯇ ꯅꯠꯇ꯭ꯔꯦ ꯀꯩꯅꯣ ꯅꯨꯄꯤ ꯊꯤꯕꯒꯤ ꯃꯇꯥꯡ ꯆꯞ ꯆꯥꯔꯕꯅꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯍꯥꯏꯅꯔꯕꯅꯤ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯚꯦꯅꯤꯛꯅ ꯀꯟꯅ ꯈꯜꯂꯛꯏꯗꯨ ꯑꯍꯨꯝꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯚꯦꯅꯤꯛꯅ ꯀꯩꯅꯣ ꯃꯌꯥꯝ ꯅꯥꯒ ꯂꯣꯏ ꯄꯪꯉꯕꯣ ꯑꯩ ꯊꯤꯅ ꯉꯥꯡꯍꯜꯂꯤꯁꯦ ꯑꯩꯁꯦ ꯑꯉꯥꯎꯕ ꯇꯥꯍꯟꯕꯩ ꯋꯥꯔꯣ ꯉꯥꯟꯕꯅ ꯍꯣꯏ ꯚꯦꯅꯤꯛꯅ ꯍꯣꯏ ꯍꯥꯏꯕ ꯔꯤꯆꯥꯔꯗꯅ ꯚꯦꯅꯦ ꯅꯪ ꯅꯨꯄꯤꯅ ꯆꯦꯔꯅꯤ ꯑꯣꯏ ꯆꯤꯡꯅꯕꯒꯤ ꯊꯣꯛꯑ ꯌꯥꯔꯦ ꯊꯧꯔꯦꯝꯕꯁꯨ ꯅꯣꯛꯇꯨꯅ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯐꯨꯕꯤ ꯂꯩꯔꯝꯅꯤ ꯃꯣꯏꯅ ꯉꯥꯡꯅꯔꯤꯕ ꯋꯥꯊꯤꯗꯨ ꯉꯥꯟꯕ ꯇꯥꯕ ꯄꯥꯝꯗ꯭ꯔꯤ ꯋꯥꯈꯜꯅ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯀꯗꯥꯏꯗꯒꯤ ꯋꯥꯊꯤ ꯆꯪꯕꯅꯣ ꯉꯥꯟꯕ ꯀꯣꯜꯗꯨ ꯐꯠꯀꯛꯏ ꯑꯗꯨꯒ ꯐꯣꯟꯗꯨ ꯐ꯭ꯂꯥꯏꯠ ꯃꯨꯠꯇ ꯊꯝꯃꯤ ꯑꯗꯨꯒ ꯍꯤꯞꯊꯔꯛꯏ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤ ꯉꯥꯟꯕ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯐꯩꯖꯨꯞꯇꯨ ꯅꯤꯡꯊꯤꯅ ꯁꯦꯝꯕꯤꯔꯝꯃꯤ ꯅꯨꯡꯁꯤꯒꯤ ꯃꯃꯥꯏꯗ ꯇꯞꯅ ꯄꯥꯏꯗꯨꯅ ꯇꯨꯝꯊꯣꯛꯎ ꯅꯨꯡꯉꯥꯏꯅ ꯅꯨꯡꯉꯥꯏꯕ ꯃꯪꯂꯒ ꯑꯀꯤꯕ ꯌꯥꯎꯗ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯑꯩꯅ ꯆꯤꯡꯖꯥꯎ ꯀꯨꯝꯂꯦꯞꯂꯤ ꯀꯅꯥꯁꯨ ꯀꯤꯒꯅꯨ ꯑꯩꯗꯁꯨ ꯀꯤꯒꯅꯨ ꯑꯩ ꯋꯥꯏ ꯑꯩ ꯇꯁꯦꯡꯅ ꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯄꯦꯟꯗꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯃꯄꯤꯗꯨꯅ ꯅꯨꯡꯁꯤꯒꯤ ꯃꯃꯥꯏꯗ ꯇꯥꯔꯛꯏ ꯅꯨꯡꯁꯤꯒꯤ ꯃꯈꯨꯠꯇꯨ ꯑꯃꯨꯛ ꯇꯞꯅ ꯄꯥꯏꯗꯨꯅ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ ꯉꯥꯟꯕꯅ ꯉꯁꯥꯏ ꯃꯈꯩ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯇꯨꯝꯕ ꯅꯠꯇꯕꯅꯤꯅ ꯅꯨꯡꯁꯤ ꯈꯪꯉꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯕꯣ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯗꯦꯅꯤꯌꯦꯜ ꯑꯃꯨꯛ ꯃꯃꯤꯠꯇ ꯎꯔꯛꯏ ꯑꯩ ꯂꯥꯟꯈꯤꯒꯦꯀꯣ ꯅꯪꯕꯨ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯔꯝꯕꯅꯤꯀꯣ ꯑꯩꯅ ꯅꯪꯕꯨ ꯋꯥꯅ ꯉꯥꯏꯔꯝꯃꯤ ꯍꯥꯏꯕ ꯅꯪ ꯈꯪꯕꯤꯌꯨꯀꯣ ꯑꯩꯒꯤ ꯈꯨꯗꯣꯡꯊꯤꯔꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯣꯏꯀꯣ ꯑꯩꯕꯨ ꯀꯟꯕ ꯂꯥꯛꯑꯝꯅꯤꯀꯣ ꯉꯥꯟꯕꯒꯤ ꯄꯤ ꯃꯃꯥꯏꯗ ꯇꯥꯈꯤꯕꯗꯨ ꯇꯞꯅ ꯅꯥꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠ ꯇꯦꯡꯗꯨꯅ ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯗꯣꯝꯗꯅꯣ ꯉꯥꯟꯕꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯗꯨ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯆꯪꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯗꯦ ꯅꯨꯡꯁꯤꯁꯨ ꯇꯨꯝꯊꯗꯦ ꯑꯩ ꯇꯨꯝꯕ ꯌꯥꯗꯦ ꯇꯨꯝꯂꯤꯉꯩꯗ ꯀꯩꯀꯩ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ
Wakhalsina lising oiduna tumtharamde mahaksu. Nganba changba kauba leitrabada nungsi tapna thorai. Adubu nganbagi phibam adu ubada thamoy yamna sokre. Nganba mapagi photo do konduna. Papa, ai lanthi papa. Ai ki laibuk sida miyamna lana uro haiduna tamlumlapa male. Nungsi nganbana haribadu lammaga tana botnei. Mahabusu yamna kaningi. Aina mapamsidagi thadokraga. Maha kai oini. Mahagi mapana mahabusu soidina awafamda tahangani. Papa, mahabu kanbiyo. Nungsi mamit chuksinaduna mana hariba misi kanano khalli. Nganba fana thenglabo kapli. Nungsina sumaina sum kaplaga leibisala nungtigi. Ngayaktang sida Dynalika kauba jatni. Asuk hakna thamoida takiba suktam ama oibana. Mana kaptuna leibadu tasingna nungsiyemba nungaijade. Sangsilaga thengluba suyada. Uro, ai bulana sum uruga leyo. Mani, aina thokanjabani. Aina khangba tawani. Khangi, ngamliba makai. Akchangsina thawaisidagi chatchu phawba. Ai khangi. Nungsi maram khangda kadaida noma China ama khangpa phori. China adugi khudol oina lamhelaba milu pirang mahaktu tapna chindharai. Aina kapliba sina kariki. Kanagi tama. Nganba tapna hugali madu ubada nungsi prapap changangtuna hipi. Blanket machadu chingkhatpa nanghodre. Nganbana changlakpada blanket chuptabi leirambadu ubada tapna changlaktuna chingkhatpi. Lamhenbi, ingane, lamhengano. Nani, nabi ate, aini ate. Yaloy, mapukshimagi yaloy. Tumo, tumto. Good night. Asi haramlaga sofa leiriba adomda changki. Nungsi haujiktuda mamittu tapna panglai. Kaino, aini ngasi uriba nangi saklonsingsibbo. Sibu manglo. Natraga ingonda aigi thamoy khudung chanaba hotnariba haibadura. Nati, aigi wakhalale. Ai Dynalika khandaba yadi. Mana iyam nungsibani. Aina sumaina tordi mayam wani. Mathangi numitni nganba ngarang ahing tumdabagi thengla phawba mikap tholakte. Nungsisu tumthaba kuidribani. Nganbana mikap tholakpada pung 8 tagadawgi tawraga leirami. Nungsida haifit engi. Nupisidi isisina tumduna leirami. Nganba nokmi tawrai. Mana mikap tholakpada uningba saktamna mangda leplarabada. Ki anuwaina tumkhraba. Mamai sisu ngasina nungsiba khangin hengale. Tumbasina hele nungsibasu. Nganba nokmi wasumle changkhre. Ngayaki matum tholai. Adu fawba tummaga sum leirami nungsidu. Nganba kamaina hangdoksige haifet khali. Aduga side table da leiriba isingdu lauduna khikjali. Nungsi ikhang khangna fukhogatli. Taknoga peyadro. Nungsina mi hawdokpabu sumaina hawdokpro. Nganbana khamai hawdokni khangdabagi tawbani. Nungsi phamaga lei. Wasum som leiri chango. Tanja aduda Richard phone tawrai. Nganba nokmi tawrai. Hairkadaba wadu mahana khangli. Kidorige khondudi awatpa kuidriba malida. Kaino de hendrise nungsidi. Lei. Richana somdagi Siyemgi macha jaijan kulai giloinena leirambadagi wahangfang se thabada pulisingna khut tharappadagi pulisingna khuthanbada sir haise kaino. Nganba aife noktuna
Hardi chumamani kaino. Pinuan ba nang torise. Nanggi mingsu chi machet amada thelam yaise. Adi chumamni. Ngan ba simla adi nang kamai dongni. Thengna badabani. Bye. Nang kai dunu machakro. Ngan ba thawai sasadana. Richard, ahi pangdaba nate. Ahi ni chukiba maini. Ahi ni lang thinagani. Ahi kadai de sujeloi. Bye. Nang mamagi sukra kalo. Mamagi de nang natanaga naslay trabane. Bye. Ahi loin khangi. Ahi kisi tawre. Maran gi matung ina chera phungjabane. Sanariba wari singdu thongjen mayadagi nungsi loina taribani. Ngan bana. Oi oi, khre thuna la onishu. Richard na. Oi, losim lor bane ai. Fure, thame. Nungsi phachangki. Ngan ba Phongdoktana sofa da makok tunga thaduna. Makut anina makoki lukhamdu da thamduna. Mamitu ushinduna lay. Mataudu mathayam na sare haiba. Ahuba nangnadi khangbangam CM gi macha hatpa araiba nate khudong thiba khara adu mayaknagani haiba adum khangbangam labani adubu mapagi damak nungshigi damak thangjingluba khongthangni chanabi gi matung inna haidokpa chatki ibem halna ahal ahum thaduna laikai gi lesabi amana cha pituruktuna amamam pirei Miro lejadabana saregi ahal ama aduga joy shilerami adubu joydi mathayamna sare machana thoroklaga kari tholakadabano khanbada thoibasu ngaktabanate adubu machena senbu uramba khudongthiba nattabasida khar khajikti nungai adubu Dynal mahik ningsuma mikupta mikpaidaba ngamde wakhaldu salan amadi thoklani haiba adum khangbangamle Nupidu ngasi khara ngana thilau aduga makha tabadi kona khanarase hainare Joydi tasengna macha nupa mafam sida lakani haibada kire lakhaningdre machabu uningdabagi natte chahi asuk sangbasi machagi saktam udana lakpani uningi adubu phibam sida laktabana hena phagani khali Dynal mapada call tawrai Joy tasingna machagi call fawba paiba kire wahang mayamdugi khanbada adubu paidaba yadre tapna paiduna Bungo Dynal na nukmi Papa kidorige Cha thambani isadi Papa ai certificate lorubani ahalakta ngari adu mahadu ngarangdagi call chate kamai dorino khangde kidabu yazge Joyce noksinaduna Krisidora moida phone yadaba oramni Odu papa amta pahalakera ahinarangdagi magi makhul tadre yam taningeba ahima mi thabak toromni ne os yamdi taningi daiba oi hey mi ngonde yam yetkano mi thabak toba matamni masibu gyan ga mata tadrobo oi se aheng laktor sibo adumado ekhoidaga lakpro Lai khigi la oi adu papa lak noirsu wam thangu ai lakna sumtar geba Joy tasingna machari matawdu kari tawni khangdre Bungo nangbu papa thabak chatorine Os Phai nang soyingi kai nengslo papa thamleko Phone da thamlekri Joy tasingna haifam ama ikhang khangdre Rita ngakna Kainu moy pabong wari khusadubo Joyna Mama ai khangde Moy pabong behemna chengraga ngasai dikini moy pabong na matha sarisi nati bungo ga behemga gi mari se kaino ai ngonda sengnam ta habiyo Mama behemga bungo se kuire mari lenaba nong accident thokpa numito adudagi Aduga ingonda nongba haibidabani noi na pa na sadangna silaga leibneba soirakandadi kai haibiri yam thona fadai phomla haidana aujiksu phomla na amu nupido cheraludana
Joy wakal haifit khalaga Mama nang BMC namu oiba ngamkhidra kaigi ngamloidino adudi fare nacha tholokpaga amuk pulo haisi ai toge amuk nupiduna yadri khamai dawni ai isagi ningba kaibagi matawdo yengba ngamloi oi ne na mathai saiko nacha muki sakane mapa lawdana phongla da ngawani mathana ga matha sabani nupi nang soidena sainani oh ingonda loine taina biro naina bana sagi taina phamnina Mama nang chaloro agi kuta nang soidena sirani ichagi lani ingri saru siki bana pharaba chani asi haraga fet lauram laga chatki Joy matha sana lehowi Somda ngan bagi yumda Joy shangi mapana mi khara puraga lai ngan bana Sir kaitana sige Oi Mr. Nganba ai gi chabu hat bagi nang ai ni kari tawani haiba khangdabra ngan da sunok mi oh adu gere adu de maran gi matung ina hat kibani waro viru sir Joy shangi mapa sim duna sauna Kari Sir taptabiyo Joy shan lone yadaba kulai pai mochagi license nataba Sir aduga laikidraba sanatongbagi mihata Mr. Joy chan chene aduga aikodi khut taraklabadi aikoi su khuthanba masana tawani aikoi khutta mathoi lankibani Joy shangi mapadu sauna nongmaidu satori aduga nganbada nami nganba sunokmi Sir kulai thamtabiyo Tauriba mayamdu nungsi kibana thak nikle ibem halsu kiduna lei Oine namu mupom sida hatpada kanana kai tawungam gani nang nasana narana jaw Sir press ki milei Joy shangi mapadu ingangak neng lei Sir somding jupio Nakanda leiram liba singdu ubada nganbada sawning lei nganbana Sir wase yam chawthoktabani hena phagani haina khalle upay amata leitre magi mapa achaw sangni haiduna nganbagi maphamda karisto bangam loidori macha hatpa mini khangna nganbana Sir life ne adu tabadagi zoisan mapadu sauna magi miyoi singdu puraga mapham adu thadoktuna chatki Nganba moi chakhraba kanda nangdol thakta tapne hengzai ibem hangna kaplaga Mama gi thoiba Mama Kristowi moine ngonda Kristo bangam loi Numidang waram yuksilai nungsi thinabagi thawram pumba loire chatnabigi matung inna nganbagi manakta lai Nganba churup taktuna leirami nungsi changbangamda haifeding duna lei nganbana changu hanne yengdabi harakpaduda nungsi haifel ngai adubu takna changai ai chalukhige nganba tapna waletagi tuke lokthortuna piri si chatnabini loksilo Nungsisu tapna lawi aduga khong thangduna chatpa hukhi Waiko Nungsi chatlambadu chaplepi Nasani hero Wahai si kakhari nungsisu hana yengamdana thoki Nungsi mayamda thilakpadagi kaptuna sumlei Mama Ai sana yana chembaneti karigumba thawdok amadagi Thavana ai adubu orasu miyamgi mitadi nang chelurabini ne Mama ai gisu nungsiba lei kanano hayodudi misak adu kanano aduga nangna kauraga haujimak chakro adu netradi nang longba taba Nungsi khumde kappaga damak lei
Ayo, makai dino. Mama, Daniel ni. Wahai tu dah thaba khang bu khangi. Ay, nang bu mana tadi, nupa galai trouble. Nandong joy ni nang bu kari ni nak kani. Nang bu kok yang tu bangga mu caro. Mama. Thaba nungsi bu pubau rei. Thoi ba machi ki dama karisto bangam dre ihing banatana. Thaba na. Icha puk sebagi mahiran isibo. Nang lunga tabani. Daniel di wakal kau tu na. Kari gumba ay na hari base. Nang yada ba thok laba. Nang nama secret ay na kaloko. Mama, ay kita uhay ba no? Joysu matharoy bida sarabani. Somgi hero macha sidi wakal macha amagasu sagat chari potni. Hindi masak nung sibidasu uva panglani. Masak to, hindi nung siyam mali. Hindi mapupudo na katay rin nung machakrage. Pahinak to ini tamage. Wakal sinanungay ba na hindi tumbayaram di. Matanggi namit ni, masak mataw dawa traba, chinglem laban pa ama, makuta, trolley do paito na tuglai. Nokmi ba may tong ang magaloy na na. Chum na nok pa, minok na ti, makalam bagi minok ni. Mangdi, minok adusu, asa magaloy na tuglai. Minok adu na, nupa sige tamoyaw na, nungay habitakli. Makukto, lay do na yung lagatulai. Kanagumba ama, tiba mali mataw do. Kaurang yingli kanagumba amabu. Uning ba misak amabu iying bagi mata uli.